Hello guys, ngasi su ma'am gidamakta Tiger Shroff ki wari puraga lakpiyo na haibadu ngasi di puduna laksare mahak na karam taw na horaki karam taw na ngasi gi magi status sida lepang ngamle bano haibana chingba khudingmak nadraga su khara kaktang oiba taraga su khangmina si habsi thamjabuk lene na ngasi Tiger Shroff ki wari si matang sida haujarage koina lethok jaba matam da soi ki balan ki yaroga su ma'am na ngakbi gani adudi wari si punataminarsi Tiger Shroff mahak se Bollywood ta yam thuna magi action acting amadi dance ki matengna sakhang na rakhiba misak ama oigadoini ngasi mahak na oiriba misak si oirakna ba hona bada yamna kanna hona duna lakhibani mayamna hana khangbasu adumak yarom lagani khali adubu mayamda Tiger Shroff ki matangda wafum tara muktang haijegi mayam puna khangmina si interesting oigani khali adudi punna tamina simya Tiger Shroff si 2nd March 1990 da Mumbai da poki magi mapa mayamna thoidok hendokna khangnaraba actor Jackie Shroff ni magi mamana Aisa Shroff kawi Tiger gi machani PM asulei mahaksu miyamna reality show kaya da uba phangbiram lagani haidana khali mingna Krishna Shroff kawi Tiger na magi study si American School of Bombay da tamdakhibani Tiger magi mapa da yam nakna close oine lei magi parents na magi apamba thabakta athingba thamdi hai angang oringa school chatpa tanba matamda mamana ngangagasu mapagi manakta changduna ningai tawraga chattanaba haihanba adumaina wakhal nungairaktaba matamdasu adum mapagi manakta changduna tamjaba adumaina tawba miyoy amakhakni mapaga yam nakna loinai haibani mayam Tiger Shroff ki asengba mingdi khangba yawbibra magi asengba mingdi Jai Hemant Shroff kawi garigi damakta Tiger kawkribano haibagi waris lady yamna nokningba ming kuthonni mahakna interview amada haibada angang oiringai school da kaida mahaksa mingonda yamna chi khotli dan hai adudagi magi mingsa Tiger haidana thonki ba oigadoini tasangna mahak actor ama oigani haina khanki badi leite mahakti sports amadi martial art na hena thawai yaujai mahakna Enter the Dragon film dugi inspire oiduna haibadare film adudagi inspire oiduna martial tamba amadi maduda thawai yawasu helakibani Bruce Lee ki action scene yengaga haurakibani mahakti taekwondo da 5th degree ki black belt su phangki 2009 da su TV show Force ki lead role gi damakta offer ama su lakre Tiger adubu mahak television da ki career hauning daba maramna offer da reject tokibani 2010 da film Hero gi remake amuk uthokna ba haidana director na hairamki adubu masida su mahang interest thoina utkidi masigi matungda 2011 dadi Sajid Nadyatwalana Tiger Bullet role oina hero panti da introduce tawgani haijabagi pawdu lakhibani atopa mayamna khangdaba wafam amakhak haiba taragadi Amir Khan ki film Doom 3 da Tiger na Amir Khan ki body sembada mating pangbiki matamsida makhoi ani yam phajana loina rakhi Amir na Tiger gi hero panti film du produce tawbasu pamki adubu madudi ngam hodre Amir Khan yaudana adum launch tawkhibani mahakna Bollywood ta 2014 da debut tawraki kriti galoinana kumkhibaduni mayamna su hena khangbirabaduni film du super hit oiki box office ta su pajana sell tan bangamki mayamna magi dance amadi acting bu pamna ba ama oiki film sigi damakta mahakku best debut actor gi award phangkhibani film su release tawraba matungda film dagi hena Tiger gi looks amadi magi mingdu gi matang dana hena mayamna ngangna ba hela amaromda social media da su troll kaya ama tawbiramki mahakna haibada mahakti film industry sida lakraba matungda mayamna mabu nungsibigadra magi mapagum oirakadra khalubani adubu magi dadi adumna oidri mayamna social media da troll yamna tawbirakhi aduna magi masada pakatpasu poki matamdu magi life ki quite difficult oiba matamni su haiki magi film du flop chatladra haidana pakatlambani adubu oibadi oikidre madu ubada yamna haraujaki segi matungda 2016 da Sardahaga kumki film se su hit chatki makhata na Flying Jet chu uthorakibani film sidi box office ta pakna chatpa oikide magi dancing style da dingawda bakana walen mani magi freestyle dance ubda angang weringa dige hona adum oja naina tammaga lakpa sumal mayamna man maduni ko adubu mahakna yamna kanna hona jarakpadagi asumna oiba ngamdakpani tasengna harabada mahaki ahanba film namba matamda mahakna khanki mahak Michael Jackson gumba dance tawba pami Hrithik Roshan gum dance haibasu pami haina haikibani film do namdringai chahi amagi mamangda dance tamba hokibani tha taruk taret tamki hairi dance ta thawayawna tamlaki
ꯑꯦꯛꯇꯤꯡꯗꯁꯨ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯖꯔꯛꯈꯤꯕꯅꯤ ꯅꯨꯡꯇꯤꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯈꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯇꯥꯏꯒꯔ ꯁ꯭ꯔꯣꯐ ꯏꯀꯥꯏ ꯌꯥꯝꯅ ꯊꯤꯒꯜꯂꯦ ꯃꯗꯨ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯏꯌꯦꯅꯁꯨ ꯃꯍꯥꯛꯅ ꯍꯥꯏꯈꯤꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯗꯨꯝ ꯏꯀꯥꯏꯕꯗꯨ ꯂꯩꯔꯤ ꯍꯥꯟꯅꯒ ꯌꯦꯡꯅꯔꯨꯔꯒꯗꯤ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝꯅ ꯐꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯕꯣꯂꯤꯋꯨꯗꯇ ꯇꯥꯏꯒꯔꯅ ꯔꯤꯇꯤꯛ ꯔꯣꯁꯟꯁꯦ ꯃꯥꯒꯤ ꯒꯨꯔꯨꯅꯤ ꯍꯥꯏꯗꯅ ꯈꯟꯖꯩꯌꯦ ꯃꯍꯥꯛꯅ ꯍꯥꯏꯕꯗ ꯔꯤꯇꯤꯛꯅ ꯕꯣꯂꯤꯋꯨꯗꯇ ꯇꯣꯉꯥꯟꯕ ꯃꯁꯛ ꯑꯃ ꯑꯣꯏꯅ ꯇꯥꯛꯆꯗꯨꯅ ꯃꯥꯒꯤ ꯐꯤल्म ꯑꯃ ꯀꯟꯗꯨꯅ ꯂꯩꯔꯤ ꯀꯅꯥꯝꯇꯒ ꯂꯝꯕꯥ ꯄꯥꯕ ꯉꯝꯂꯣꯏꯗꯕ ꯃꯑꯣꯡꯗ ꯂꯩ ꯒꯨꯗ ꯑꯦꯛꯇꯔ ꯑꯃꯗꯤ ꯗꯥꯟꯁꯁꯨ ꯑꯣꯏ ꯂꯣꯏꯅꯅ ꯔꯤꯇꯤꯛꯅ ꯐꯤल्म ꯈꯟꯕ ꯃꯇꯝꯗꯁꯨ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯈꯜꯂꯤ ꯑꯗꯨꯝꯅ ꯑꯩꯁꯨ ꯏꯁꯥꯒꯤ ꯇꯣꯉꯥꯟꯕ ꯃꯁꯛ ꯑꯃꯗ ꯍꯤꯡꯕ ꯄꯥꯝꯃꯤꯗꯅ ꯍꯥꯏ ꯇꯥꯏꯒꯔꯒꯤ ꯃꯪꯂꯥꯟ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯔꯤꯇꯤꯛꯀ ꯐꯤल्म ꯀꯨꯝꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯅꯤ ꯃꯍꯥꯛꯅ ꯄꯥꯝꯕꯗꯨ ꯑꯣꯏꯊꯣꯛꯄꯁꯨ ꯉꯝꯈꯤ ꯐꯤल्म ꯋꯥꯔꯗ ꯃꯌꯥꯝꯅ ꯋꯥꯔ ꯐꯤल्मꯁꯤꯁꯨ ꯂꯣꯏꯅ ꯌꯦꯡꯕꯤꯔꯝꯂꯒꯅꯤ ꯍꯥꯏꯕ ꯈꯜꯂꯤ ꯐꯤल्मꯗꯨꯁꯨ ꯕ꯭ꯂꯣꯛꯕꯁꯇꯔ ꯑꯣꯏꯈꯤ ꯁꯨꯄꯔ ꯍꯤꯠ ꯑꯣꯏꯈꯤ 2019ꯒꯤ ꯕꯦꯁꯠ ꯑꯥꯔꯅꯤꯡ ꯐꯤल्म ꯑꯃ ꯑꯣꯏꯈꯤꯕꯅꯤ इंटरव्यूदा महाकना हाइकी रिटिक्का थबक तौब फंगजबसै मागी निंगबा थुंगले हाइदना अंगांग ओरिंगे मतमदगी खंजरगा लाखिबनी अदुबु ngasidi फंगजरे हाइदना पेनबा फोंदोइ अमरोमदा टाइगर सु बिजनेस ता खोंग थांजनबा होरमखि मागी ब्रांड अमसु ममंग ममंगदा लॉन्च तौखरे हारिबा ब्रांड दु क्लॉथिंग ब्रांड अमखकनि मागी ब्रांड सिना अयाम्बा यंग जनरेशन दा टारगेट तौइ डेली लाइफस्टाइल ओइना अदुम लिटबा याबा एक्टिव ओइना उहनबा अदुगुमलबा मखल टाइगर का बॉलीवुड ग्लैमरस एक्ट्रेस दिशा पाटनी का डेथ तौरमी मखोय अनी की रिलेशनशिप की मथांगदा यामना ओपन ओइना लेरमी एनी फंक्शन एनी अवार्ड शो वेडिंग न चिंगबा अदुम लाकमिनबा थेंगने अदुबु हंगुबा मतमददी मखोय अनी क्लोज फ्रेंड नि हाइदना अदुम खाय मखोय की इंटरव्यू दसु अदुम थागतपा वाhay के हाइने मखा तारकपा ओइना टाइगर सी एक्शन की मथांगदसु खंगनबा एक्टर अमखकनी अदुगा मागी यामना तोंगानबा अमा हाइबा तारगदी महाकना यारिखैदी एक्शन सीन अमन नंबर मतमदा स्टंटमैन सिजनदी महाक मसाना लोइना सरुक यारगा थबक तौइ अतोपा मीमा महुत सिंदुने तहंदे स्टंटमैन सिंगबुसु प्रेस तौदना वा कयामसु हाय अदुम मयामनसु उबिरमलगनी मागी फिल्म के एक्शन सीन सिंग माना अयाम तौबे मागी एक्टिंग दा मयामना खंगनबा तारगसु हेना मागी फिटनेस की मतंगदना हेना खंगनबा हेले फिट ओइना लेनबा यामना होनज जिम चतुना पुंग कया अमा वर्कआउट तौइ मागी वर्कआउट ता जिम्नास्टिक मार्शल आर्ट हाई किक पंच न चिंबा लोइना सुना यावे महाकना फिल्म सिंगदा यामना ngausanaba jaganaba character lawragasu asengba life tadi ing tapna le ingna leiba pamba misak ama oina tawi party gumbadasu chatpa pamde loinana mahak drink amadi smoking tawde shooting da yawki thakpa mado magi professional dugi matung ina tawdaba yadabagini haidana mayamda su khangali महाक इंडिया दा खंगनतना मपालमगी जापान की फुटवेयर ब्रांड अमगी एम्बेसडर सु ओहेनखि ब्रांड सि खंगनतबा अतोपा ब्रांड कयागसु लिंक लेनि टाइगर श्रॉफ ना इंटरव्यू कयाददी हाइख्रे अदबु अमुकसु हाइजरमगे महाकना अंगांग ओइनिंगै मतमदा श्रद्धा कपूर दा हाना माना क्रश थमी हाबसि मयामदि खंगबिरबरा टाइगर श्रॉफ की पुंसी वारी मागी मतंगदा हाइरिबा मयाम सिदगी महाकसे कयामुक यामना होनाजरखि महाके अपाम्बा फंगनबा कयामना होनरी हाइबा लोइना अखोइना खंगबा मखातानासु नुंगाइ नुंगाइबा फिल्म कयामा पुथोरकनी हाइबगी थाजबसु लेरि मयामदि करि खलि महाकु येंगबा पाम्बिब्रा पामदब्रा हाइबना चिंगबा खुदिंगमक्तसु कमेंट बॉक्स ता हाइबिरमु हाइबसि थमजबगा लोइनेना ngasi टाइगर श्रॉफ की वारी सी मतंगसिदा टेंटंग लोसिनजरगे असिगुमलबा नुंगाइ नुंगाइबा इंटरेस्टिंग ओइबा वारी मयाम अमा ताबिनिंगबा लेबा तारगसु अखोइगी चैनल से संगबिदुना वारी अनो अनोबा थागलकपा गाइदुना लेबियो हाइबसि मयामगे फिल्मदा थमजगे अदुदी ngasi गदमक्तदी काइनारसि मथंगी वारीदा मो मयाम पुने थेंगनारसि याफरे